ꯅꯍꯥꯛꯀꯤꯗꯃꯛꯇ SS Entertainment na puduna lakjari Ningol Khonjel. Ningol Khonjel first round da adonbu taramna okjari. Sinjariba contest asi miyamgi amadi masa masa da talent leirabi singbu pungning thogatjaba oina supnatagi entertainment oina bagidamakta sinjabani. Mathangda contestant number 207 Huidrom Thaja Chanu from Sagolban Tera Lokham Leirak. Contestant asigi oina voting count taunabagidamakta WINTHA haina comment pibiramduna saisak pi asibu pungning thogatpiu. Huidrom Thaja Chanu from Sagolban Tera Lokham Leirak. Lao Jafu Sida Ising Thakloy Lao Lao Khaurang Laba Ipai Pulao Jing Thoi Ding Po Thado Pigi Lao Manakang Lala Yoiraba Tera Pandida Kuku Kru Khong Lilam Khulu Manakang Lala Yoiraba Tera Pandida Kuku Kru Khong Lilam Khulu Ngarang Aigi Mangda Asilam Damdagi Halak Lami Yangang Laba Ipa Ipungamna Layoiraba Nina Janglak Badiyada Aram Khaurang Miking Na Ibutoy Na Yengki Yangang Laba Thawai Lairam Lengi Thawai Penbiyuko Nakor Charo Lao Thaklo Lao Naning Tamlo Lao Charo Lao Thaklo Lao Naning Tamlo Lao Manakang Lala Yoiraba Tera Pandida Kuku Kru Khong Lilam Khulu Kuku Kru Khong Lilam Khulu. Thank you. Sasapi asigi oina aikoina semjariba code asida comment amamamta pibiramduna vote asi thadabiramu masa masada leiriba talent asibu pungning thogatpibo oina share amamamta tawbiramu video asibu share tawba kaubiganu pumnama pukhurimjari.